Hi ma'am, good morning. Ngasidi ay live tharaga wapam katang Manipur miyamda ayoy bu wakalo katang phongdokjage. Ma'am na ngarangdagi natraga nahandagi PR laibase nungaiti adagidi keno popular government sembiu kotpiu haiduna demand tor lai. Adai kuki singna mo popular government sembi aroi adu topi ada topi aroi en tawre. Adui mathakta kogi IDP hoigi lanchinarga ma'am ama keno da relief ta leiba ma'am ma leire. Masigi mayamse khoi awana sigraba leigidraba kaya thawai thagraba iramdamgidamakta mayam leigre atagidamakta adagidi MLA kayamna minister kayamana hogiba kinotani koini wari se sum ai ngasidi kitang ai oiba emotional khara amadi translate katang haibedi kuki sina kari pambano adagidi thado sina kari pambano kari no adu ada haibano ai oiba kitang amta phongdok sage aduga miyam gi wakal no judum haibiyo yam serious matter nin khanjai ai kem oiba nate ai hai ai di kem oiba nate just khara sum aina thingnaruba khanguba moigi kino do aina khangubagi ai sum live sing asi jam tang tharagi na ngarang nang thagi di khalambani adu ngarang nang thawdi yamna haini yam fast oiba yamna tawjaning ba ta gana khallaga ise live sing ngarang thajadabne ngasi di tasengna ai tharage chapingna khalle kari reaction lakani kari lakani habidi ai khangde adugu aigi wakhalon je lalamba su yai if lalamba ga sudum lalena adum haibi ku swaide myamai wachoi si siumba wachoi ngange ni de khandi yai doklang hayo harap yai siumba hayo da su yade ngasi kuki gi oiba makhoi social media da or aseng seng ba oi masu ya mo oisbi hauzik nemcha kip genna keno oirani haiduna deputy CM oirani haiduna to tawre adai khoi gi keno na singjamai gi ong KHEMCHAND na amu keno oini haire CM oini haire adai gi amu magi keno na khoi gi Pabung keno na govindas konthojam na keno oini home paini na mai magi keno myang ma se phongdok na bai tare phongdorok pa keno sida kuki gi oiba ai Meitei gi oiba hana ai haijarake duga kuki gi haijarake khoi Meitei sing gi oiba wakalon je haijage ko so far 2023 gi May 3rd agi natab sigi mamang dagi MLA khara amasu dum yaudaba nate adagidi adugi matam duda puriba hanagi CM sijina Manipur gi damakta kyam tawramme haibase CM oiramba bagi pangubirena kyam tawramme haibase sam kharanadi pendabagi law law boraga chu hauji tasengna hauji aigi oina haibharagadi hauji Pabung KHEMCHAND na pairi basiju kem kai belekte kem kai en haijai kem kai belekte paijasanu afaba kya torok boisano if karigumba pairei ba kino sina phalutaba tardi miyam du sinba ngammi tanako miyamgi ihawdagi Pabung birenju masagi kinodo resign toraga natraga miyamna pressure dagi kino toraga tawgibneba good morning aduna ngasagi leiriba se so yawne swangdo aduna ngasagi leiriba situation sida Pabung biren singra matungda any opposition oibi aman oibi yai adai popular government je hujik matang chade adu tawde ada tawde haibagi mrom amuk laklak baitar yamna selfish oiba akhoi politics ki damakta lakpa myam ama tholak pase masijina akhoi Meitei singse yamna ki haini yam tha handabada leigre haitare aigi wakaloni ko masi lalamba su yai chumba su yai hauji popular government sem dabagi damakta semo opposition oigera amma oigera politician kangu oigera myam haigre haira matungda mu popular government se jing afu da sem na kotana tawra kanji tha taru khutanga tha taru paramaroi ada siuma sema kanda mu sembe yani yaro na mu to khonarakpa adagi de mu IDP gi kangu singji gi awa baje u dabida ngarang Pabung KHEMCHAND na khoi hek loibaga adu tawre ada tawre mai gi jaga singda minister paiba natraga home paiba natraga deputy adu adagi myam ji yenga hoigi bomlaga thagalakpi adagi nungaiba henna enjoy to khalakpi masijina kadai phawba na khoida effect lakani negative lakani habijina khoi uba phangdre and keno da mu hairase Meitei gi oiba wari sidana kaino habda khoigi haugiba awaba je loi kautokraga leigidraba kya nongmeina palaga sigiba kya loi kautokraga kasagi ngatangi nungaiba tuna henna mangda palong thangjangi bhaitai sijina maram oiragane yamna khoida Meitei singje kaini ngatangi thaudo achauba myam thogasu asiana mi sing siragasu sumnatagi 2% gi nungaiba 2% khaktagi nungaiba pawm tabada 1000 gi awaba je kawgi aina haijari se ko hoi marang nahandagi akhoi ismaina minadi hadam pi ai se biren gi aduni natraga aduni no adu mamta leite ngonda aina ajini MLA huji phawbada Manipur gi damakta yelomi gi damakta khwaidigi khanba MLA khallo haragadi mi amtang khange mi ani humde dum lei mi amtang khallo haragadi Rameswar dona tasengna bukchen sengna Meitei gi damakta Manipur gi damakta mana lepiga jaga sida pangal myam leini pangal myam na ma yarisi kaigino Meitei myam na ma yarisi kaigino magumba tasengna darkar yam lei ba Manipur sida Rameswar gumba yam Rameswar na tawriba khoigi chakhut thorangi oigera amagi tawriba potse ai tasengna kino ta chapna teba party da chapna teba ai party da tasengna chatte loi khangano ba ai party da chali adu chali khangano but langi mamangda biren natraga Rameswar natraga ato MLA myam ama joy kisan oigera ama oigera magi ngamjaba myam ama tawriba potugi appreciate to tamse
appreciate tawba tamseba masi kaigino kuki na birenji yadri kaigino karigino ramesori yadri se karigino atotopa MLA khara yadri se karigino masi sunai ne dabida nakoina ngangning bada pian bang atangi nungai ba kino da thatu on ke doino ai kino maige akoi gi kino sida aina si hai haiduna ai kanagumba any xyz huji pai de kino sida nungai to pian da binaki haugi ba pairam basing sida yam ignore tawba yamna gaini usi thoi da tawba se masi thengna jay please masi tawbi ganu ba huji gengo lady situation sida huji situation sida kuki gi huji ngarang nemcha ki genda hoigi kino piru bagi deputy CMP hai khot bagi adu ada gi confirm ma oidraga su almost confirm ni hai biya rabne ko wasal lora di dum khanga da ngak ne wasal lodi babu de khoi hai biya de moi sem ang naraga su adu wasal lodrim ni na hoji nemcha ki gen gi matang da kino stretching khatok to aduga stretching khatok to do running to round ani ohum chen to stretching khatok to aduga ngasai gi lady condition sida nemcha ki genda kino se pire matung da hoji kai dawre Tiger na pongdurokpa mokogi kuki gi lanhoba UK ne oidira mase magi leader duna pongdurokpa kahaini ato to pamyam malegre mokogi kuki singi pongdurokpa status post myam ama mogi APS tang ngangnari ba kholiba myam sigi matang sin ai samla pakang haijara ke ba ko mi gi strength gi yengse ngarang gi government sem dringai da morning gi hoi hogre mokoidi moi karigumba paum ba phangba gi ne ba moi na karigumba paum phangba gi moi morning da gi moi di irang sagat tana na truck to boloi gre ba akhoi gi ne kari just kanano CM oigeda ba se na ngai le ba khoi gi na kaigino amtanda opportunity tana bagi damakta opportunity phangna bagi damakta kanana sim oige tagi habja som doina tana leirebo mi na kamai to separate se phangna bhona sige na khalleba but ngasi jo dum haijage kuki na separate administration di mapun si chupudi phangoi masi phangoi haiduna koina laithopudi langani adugo si phangoi haiduna koina sida asma kaisu phangoi kholo adu da natabo kuki singi lalong di let paliteba hauji mu haire kuki Manipur government da popular government da hujik semi ba sida any kuki MLA amana maduda support tawraga follow tawraga di hairi ba MLA minister sing do kuki na taba jaga da changhal hairi ba order thokrabni mi di once order thoki bai ba je kari gumam tora da bane ba hajo ba ina ji ju kwa masi aina si haya dana aina en to bi wa sunate ngarang ai evening da post thagali evening post thagap to nunga nungdang da no me copy ni kari gino har kani adu da lauri do karino adu caption da i do karino har kadi ai post thagat khare adu da i se lauri do kisnate any kuki gi jaga area da kuki land da Manipur government gi support toba mi khudimmak hoidokadamni tanthokadabani changgi gadabani haida nongmei round kya kapine moi mesen kapna banate but yes hoi khangda badai ni khangde amani khangde makoi mesen kapne na khalleba hoi harau baina utueba hauji makoi gi oiba harau baje kangpopi dadi yam harau neba ai sigi matang ju wari tang jage ko masi maybe I'm wrong lam su yai or dai khangdre ko kangpopi la huji yam harau ani maramdi nemcha ki penje kangpopi de bilong tawi ko Surchandra da hena MLA mi amam le Surchandra site na aduna maram orga Surchandra site gi soidana la na compulsory la kani thajo ba hana jomina dominant tawga jaga oigira am oigira kuki na adum dominant tawgine badum aduna maram orga kuki gi site gi natraga jomi gi site gi adum compulsory Surchandra gi site gi tarkani ba hairiba makoi gi leiriba jomi kanglup gi kuki kanglup bana loina uhondai wani but moi kuki loina na teba aduna maram orga jomi kanggu gi site gi su soidana kari gumam lakini ba si moi loi khang bani da ka to basi ai kiro to basi kai rau gi sir ramesori atang ni taseng na ma di atang bani am seng nai ni ma di am ti na tang ba mi ni atang ba bu yam ti na tang mi ni ma gum ba kino de Meitei khaki wana tab any proof ki bi ai ba ma yana ba loi chatli ma taseng na Manipur gi damak wangang hai ba si di ma gi speech pri mutu dum khang ya yes ma ga party ma gi yana de na traga mi ma ga person yana de to adu na masai person meter is no ba adu lai ba ki ba la ko matam de ma khoi de tang bani ba kuki lon da bro Manipur mapun si da separate I mean phangloi amata haibiramu Manipur lon khangda ba kuki len yauna ba ai taseng na ai gi vocal na sound je tholok matam dadi kuki gi direct tar oi mix ta la kani ai gi lon ng to da kuki gi maron ne adagi de kuki na haibai wani ai ngasi si ju myam na lan uginu kuki lon haiba leite ko taseng na kuki language haiba leite ko myam si tang ngasi kongbu ngasi kuki sing na loliba lon se thado language ni thado tang ne thado gi maron thado gi speak ne mo ne ngang myam si ko thado speak tu da macha to proof myam gi punjala kan da kitang semdoga mo ne kuki adu ada haibi wani ba kasing na Meitei lon hagadi Meitei lon na chatleba Manipur gi oiba lon Manipuri lon hagadi Meitei chatlido adumaina makoina kuki lon na adumaina min tawi bai wani taseng na hagadi hujiki hairiba keno se kuki na loliba lon ji thadu lon ni aduga jomina loli sida ayambana paiti maron ni maduda paite ne jaune marne makoi mix tawga lon mani aduga makoi kedong ida punjana basu yaroi sum punjaloi aduna ai nasai gi waji thera chakre hujiki kuki gi laiba hujik nemcha ki bian gi matang da jomi revolution army ZRA natraga hujik men roina irang sagalak tise kanano hadi UK ne haiba pose government gi against the labor
aduga sugi against the labor aduna makoi soidana haise 100% di haise roi soibasu ek mongam dina mioi ba habsi diko aduna 90% 99% bu haibi moi soida irang sagala kini irang tor kini aduna maram moiraga akoi di matam puna mok section ji akoi di period se sem sem te akoi ge di ngakangi nungai ba ngasai na haija bodo ngaki ye nungai ba ga dum lesion ba he loi ba ga adum wa ba me ama ba taraga su keno ma mithai ba tang pizara ga ne akoi ji phang launa ne loina te thagi bai ta akoi me tegina kuki gi de o huji kaseng nai nai do kangpok pi da di kaseng na mo irang di sagal aroi ba that means masagi haidi ba potse nemcha kik den gi matang da aduna myam se pra ki haini support tograni ba yanagrani ba yan taraba maram di nemcha kip gen haidi ba potse hoi kari haido rasiu madadi amna controversial oiba ai kino di ai haija roige ai live sidadi ko myamna dum nei naraga khanabiu kanana kukino kanano karino haiba se masim tang dai taseng dai pungdok sa roige aduna uji leiba kangpokpi ga Surchandra ga lainariba mari je uji nemcha kip gen na yu kene gi wata gadra sugi ta gadra haibdune ba su da leise kanano kene myam leidana ko adu haiba myam sigi waje taraga inghalakpa taptharakpa mogi kino se torkadra haibadi ai khangre aduna tabida yu kene gi wataraga hena mogi support lom da chatlaga moi KHEMCHAND gi dra haibadi ai khangre adu hujik wina di popular government sem ganina ngarang lak thokhrab nina sem baji wasak tilodri wasak het logi badagi di karigumba irang amari soinan tawrani Surchandra gi site kangpokpi di tawkani thajadre aduga yu kene site soinan tawkani plus zomi gi site gi tawkana thajai adu ngai junga minasi aduga khoi cheksim minasi aduga khoi ji KHEMCHAND oresu kesu kaide adagi di aman oresu kesu kaide khoi gi di tawbatu oidi ba mi du support tawraga afaba lenga ama ohelaga manipur gi tangdu leita ba ohelaga khoi gi peace la hanba asi yamna tangai phadaba pot amane ba kuki na pamba da khoi ju follow tawgumse ba kuki na irang pame duna khoi ju heta irang pamba to thogumsi aigi mot haijabani masida hojik paigi da ba ha taruk si munung sida khoi gi mitop sing haibadi illegal oira changakpa immigrant kangu adagi di narco terrorist sing ju hojik pair ka da ba government su chap chabe khongpham lepaga biren na lepam bagumna atop topa minister na lepam bagumna chap chana lepiu aduga afaba kunai ama hanjal lak oisi aduga akoina kuki kiraga natraga any lalho bakhar kiraga kuki raga all kuki do haidi hana su dum haidi huji su haidi all kuki di phatte ju hairoi aduga ke haini makoi da yamna keno to bu ai thamde ngasi phawda ko aduga phatta mi du di ai dum pangani ai dum hayu haijagi juni phatta bi di phatte dum haisi afaba di phai haisi aduga hojik lai riba situation sida di akoi yamna pangumsi hojik kuki singna separate taliba sida akoina support to bodo thon gumsi ko sim tang dai haijage akoi di kana gumba xy kharana kuki separate taliba sida support to bugumba support to budina taba aduga tawriba kino duna mong duna support to chap manaba abidi kuki changan biaru adu changan ba hojik Michael lam chang ai ba kholi ba si we good way ama da khana ba de good way oi bi ai but negative way di yegi yam cheng negative oi bi ai ba aduna si hojik lai ba matang sidi akoi khana ba chumdabra na khalle ba igi mo lesina hojik lai ba matang sida ni ko Michael lam thangna peace ki damakta chongi ba kholi ba se Manipur da Imphal manung da changak na tampak da changak na khoi gi myam ama hotnari ba pose masi ju way amane ba peace lak na ba way amane maram di ke gino da ma changhan da ba ba se akoina kuki gi apam ba do akoina thung ba chap mane ba ado ai gi wena haija ga de if aina karing ba si da soibo loiga si myam ju ngak piu kuki na change na tampak da change haidana kuki oigera thado oigera jongmi oigera moina change na faja offer ama changba yare noi changu ko lon offer pi yu no phabam leba oi chang tab ni na ai gi mo ni ko sina sida suwe lak ngapiu aina sida kuki support to ba zomi simu support to wi wanate aseng na moi change chango ko la khoi di peace pa me khoi di ngai na leba pa me na but makoina mu changdana mu hona ba akoina mu changu haibaduna phabra sine baina khanjari adu changbe yaro adu to bi yaro harga di madugi mangja base kana da mangjagi harga di mapu khoi da mange mapu khoi da mange habi si thajabiyo moina changbe yaro moi ju changbe yaro khoi ju changoi na moina chapyuna lepaga khoi ju noi changbe yaro khoi ju changoi harga di mangjari si kanano mapu du neba sida mangjari si kanano tampakta leba khaki wanate yelhomi amadi manipuri myam gi mangja bane ba masidi aigi motadi land da brand khali lalaga su myam aiju wangang base adu aiju hojik aina ngangjari basing se sore su ngapiu soi gadran ju soidabdi mali aduna hojik amuka tu su aroi boina I request am tang tawjari kuki gi hojik translate macha am tang tawjage mogi tiger na kuki tiger sa haijagi bido ngasi pauta ai post tha khra bane hadu post dum yeng biro haipetang scout man haise ngasi tariba pau asi yamna thamoi sokpa pauni masi pause tabagi mahutta landa Meitei gi Nongmei na si yudune hena thai sine siguma tabagi mahutta ai kaini yekna bagi khutta si yuduna thai aduga akhoi gi laina isorna kari tambiramaga ba
सिनेबा माना थम्मिसे को सिगुम्बा मैम हाइबे मथक्ता ngसाigi atoppa khara amana su kuki lenda o si haigre popular government sem kanggu amata changbi yaru khotpi yaroi anama su yaure adagidi kariba o si joina translate to thaga khre ahoigi khulai pai khatlo nasagi khulai pai khatlo akoigi reset tawba haibasi yam laiba pot amani aduna akoi hujik lan tawdabi yade akoi sem sadabi yade haina su ama ai post ama thagat ki makoigi moina thampi matungina ai translate tawjabani masida makoigi voice tuna positive orekani adu orekani habi wasunate akoigi di phirep ama semahu haibasi mi amana action am tawdi akoida kaini defense amana traga reaction ama chakha haibasi di akoigi thau tareba maramdi akoina ngasi phawbada action mata tawdamnina अखोइन एक्शन तौद्रिमनिना अखोइना डिफेंस नत्रगा रिएक्शन हाइबसिदि दरकार याम लेबे अखोइदा अदुदुना आई ट्रांसलेट तौरगा पोस्ट थागत चगिबनि मसिदा आई यामना तसेंगना आइना यामना का हेना इरांग याम पाम्बा नत्रगा क्लो तौबा पाम्बा मिउरमगदि नुंतेगी कुकी ट्रांसलेट तौरगाना आई फॉलोवर तांदना अदगी दि दिल्लेंदना आई क्लो तौरम बियाइ आई अदु मसुना नचदे म्याम जु कना गुम्बा होय उजिपुदि हाइरक्ट्रे मतम खरादि असनंग फॉलोवर दु पाम्बला दु तौब्राना हाइ अदु फॉलोवर तौबा मिदुना आई पोस्ट लाइव थाबा को उजबै वानी मदुदना आइना काना बना तकाना दौ एंगोदा केम लेति masih tangju haige sida follow tau dabida dum laijo kesu kaide aduga last once again please cookie gi separate administration da akoina support tauba gi type ta tauba do si lali cookie singna changbi yaru haraga akoina nampu da changna bhotna bam darkar lei adagidi cookie singju sida zomi singju imphal tampak ta imphal na tragera amal da oigera moi changba welcome tauba si mathau yam tabra na khalli lastly makoida akoina athing matham basina mangjari se mapu akoide mangi habisi mati fazana nei narakanda si posi tholakadra na khalli ado nei na busum yam lengani ado cookie gi kenoda don da cookie gi don music ta akoi jagoi sagumsi makoi gi music ta jagoi sa bhaibdi kaino sidi pawro ni koi gi je jagoi sa je habnate makoi gi mokoina thangan bu khongthang khudi makta akoi thang basi yam lali ko simatang su aduga government laiba government su wis pijari afaba lenga ama oiduna afaba akoi gi youth singna MLA ki amduna minister afaba ki PB duna leibak se afaba tangdu leita ba change amal anba oisanu haiduna agi site gi su wishes amtang pijari all the best wish you all the best miham punamal afaba lenga amal la koisanu short yam ten borga su aduga appreciate tawjari haugiba kayamada menoina haugiba kayamada pastani ko lan gi matang sida menoina CM oibiramba Pabung biren nahaki kenojidi thagat taba sungam ngamde tasengna and aduga akogi minister ju paigidaba akogi furup ki damakta yam wajaba manipur ki damakta yam wajaba direct ngangba ngamba akogi yamba laurembam ramesor ju tasengna ai thamoi sengna nakoidi tasena ai thagat taba ngamde atei tei ju akoina udo myam lengani aduna hairiba myam se mai gi manipur ki khanbadi manipur ki oigada thaba khara makoida su tawhanjani haiba haijaraga ai live solution thank you myam kai phamin narase